Lamyanba Hijam Irabot ki Punsi Wari Lanna Eribasi Chumthoksi haina JNIARC na fongdokre. Lamdam asigi Lamyanba Hijam Irabot ki matangda fongliba tongan-tonganba journal singda asoiba kaya ama yauba thengnare. Yauriba asoiba asi lamdam asigi miyam punna khangminnaba amadi chumthokpa matam oire. Masi Chumthoksi haina Jananeta Irabot Admire and Research Center JNIARC Manipur gi General Secretary Dr. Rajkumar Sanazawa Singhana fongdokre. Ngasi Manipur Press Club ta pangthokpa paugi mifam amada mahakna hai Jananeta Irabot Singh miyamgidamak mapunsi chuppa chokthaba naidana thabak tawkiba amasung mapunsi kathokkiba miyamgi luchingbani haiba mipum khudingmakna khangnari. Mahakki magunbu sakhangbu oina pandit amadi luchingba kayana ngangnaduna amasung iduna saithari. Adubu mahakki maramda iba lairik amadi article kayada asoibasing adumak yauduna leire. Masi chumthokhodrabadi lanna adumak chatkragani. Irabot ki maramda iribasing asida mahakna Manipur amasung miyamgidamak miyot minay leitaba furup khudimak dungsinana laiminaba chaukhatpa mahing ama puraknaba hotnakiba thabak kayagi maramda pandit amadi vakta kayana iduna fongki. Adubu fonglaba lariksing amadi wareng kayada hiram asida mamut tana nainadana amadi mapung fana thizandana bapna saraga isinba kaya ama yauri. Asigumba asoy angamsing asi pandit khaktanatana Irabot pu ikai khumnaba vakta kayana ibagi thabakta khongdarakpana thoraknabagi maram amani. Asigumba aibasing asi research methodology ki gyan leite amadi nainade. Aduna Jananeta Irabot ki maramda iriba waring sing asi vapna saraga iba sagatpa wari oina laukidra haina chingnai amadi Jananeta haina ikai khumnariba luchingba asigi saktam amasung magunbu hantahanba oina thokani. Masi Manipur miyamgi mangjabani. Aduna asoy angamsing asi mayam punna khangminaba amasung chumthokpa matam oire. Chahi 15 changna thijin humjilaba matungda tongan-tonganba lairik kayada asoiba yauba thengnare. Masigi manungda khwaidagi maru oibani haina khangatlaba lairik kharagi maming pallabada ICC Manipur Irabot Vavanna fongba chefong Jananeta Irabot Class 12 ki Manipuri gi wareng sairengda yauba Hijam Irabot Singh ipa ki chefongda Manipuri kunaida Irabot ki mafam Manipuri Sahitya da Hijam Irabot haiba thesis na chingba sida Hijam Irabot ki pokfam asi Lanna iri haina mahakna fongdokhi.